Akasbani Imphal Nayani Devi na pau pajari ahan badamaru oiba pau Manipur Ganatantra Divas Palangi full dress rehearsal hauzik Imphal da pangthokli Manipur ngarang mioi jamri taramathoi nongna COVID-19 positive oiba thengnakhi mioi ahum laikhide amasung Pradhan Mantri Rashtriya Bal Puruskar mana phanglaba singa Pradhan Mantri ga ngasi video conferencing gi khuthangda wari sanagani Laibak asida Omicron variant lakpadagi COVID-19 ge anupa case hengalakliba si yenglaga aikhoi punamangna cheksinchi vaccine kapa yaraba mioi singna athuba matamda vaccine gi dose suna kapthokpiyu amasung atopa mioi singbusu vaccine kapada mateng pangbiyu laijat asidagi ngak thoknaba face mask supiyu phutaruki social distancing thambiyu maimit singna tathokpiyu khutcha singna hamdokpiyu COVID-19 के मरी लेने पर ई-पाउ सिंगी दमक नेशनल हेल्पलाइन नंबर सिंग 011-2397-8046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385-2411-668 अमसुंग 1800-345-3818 ता फोन तौबियो हौजिक मपुंग ओइबा पाउ Manipur lakliba Ganatantra Divas Palangi dama akanba cheksil thawrang lokhatle Imphal shahar yauna tongan mafam kayada police na thi humbagi thabak leptana chathari palan thawram asigi full dress rehearsal hojik ngai hakim mamangdegi haukhre full dress rehearsal amasung yumsakajan umita pangthoka dauriba Ganatantra Divas parade ki yengduna lambi jatok jatsinda ahongba khara leiragani haina rajya traffic control police ki cherol mana hairi numit nini asida ayuk pung taruk makahaidagi hauraga thawram loidriba phawba car pass paiba gari singnatana atai gari sing national highway 2 da Krishna Premi oil pump moirang khomdagi awanglomda haigalakpa yaroi kai sampatagi khwai bazar da Maharani thongdagi dukan thong babu thonglomda changba Kangchup road dagi flyover phawba khuya thongdagi north eoc phawba sanjen thongdagi kanglagi nongchup thangba gate amasung kai sampat thong phawba changba yaroi hairi Ganatantra Divas Palan Thawrangbi Cheksil Thawrang oina Imphal amasung masigi akoiba mafamsingda thi humbagi thabak chathari tongan ba jila singda chu numit asigi cheksil thawrang oina tongan mafamsingda thi humbagi thabak chathari Manipur ngarang mioi jamri taramathoi nongna COVID-19 positive oiba thengnakhi mioi ahum laikhide positive oibagi chang chada 13.3 ni Rajya ki haksal bibhangna thokpa cherol amana hai mioi lisingani changwa tara hundoi COVID test tawbugi manungda mioi jamri taramathoi adu positive oiba thengnakhibani hawjik phawbada rajya sida COVID test tawkhiba masing lak tara manga lising mapan chatu kuntra sure masigi manungda mioi lak ama lising kuntra sumna kuntra ni thoi positive oikhi ngarang mioi ahum laijat asidagi sikhibaga loinana sikhiba apunba masing lisingani sumna kunmanga sure Raja asida COVID ki case hengalakliba sigi yenglaga vaccine kapagi khongjel hena yangsin hanaba targeted vaccination drive changsin gadauri masigi makhada mahiroi sing vote thada gadaba sing amadi sarkar gi karmachari sing yariba makhai athuba matamda vaccine kapthoknaba thabak paikat gani Assam Rifles ki Tengnopal Battalion Myanmar dagi leibak adugi mioi ain kain changlakba Myanmar macha kuni thoi phagatle tha asigi kuni thoida khudeng thabida achat awok sing check tobada Bharat macha tarani thoiga Myanmar macha sing adu leibak asida changsillakhibani pharaba mioi sing adu makhataba ain gi tabak lokhanaba more police ta sinakhre tabiriba pawasi Akasbani Imphal dagini Pradhanmantri Rashtriya Bal Puruskar mana phanglaba singa Pradhanmantri Narendra Modi ga ngasi numit ungbada video conferencing gi khuthangda wari sanagani thawram aduda lisingani kunmathoi kunithoi gi mana sing adu digital certificate oni yenthokani mana sing adu blockchain technology sijen adune yenthokadabani Akasbani pangmina hai technology asi sijen aduna mana phanglaba singda certificate yenthokpa si handake sina ahanbani
Thauram aduda Women and Child Development Mantri Smriti Irani amsung Mantralay asigi Rajya Mantri Dr. Munspara Mahendra Bai Saruk Yagani Pradhan Mantri ka wari sanaba amsung manayan thokpagi thauram adu Akashbani na numit yung badagi horaga live oina sandokani thauram asi Akashbani gi FM Gold madi Indraprastha channel singda taba phangani Laibak asida hujuk phawada vaccine dose koti chamo phuma thoi lak marputrani thoi hena kap khre hauki bapung kunmarida vaccine dose lak humpura ma thoi hena kap ki Laibak asida COVID-19 na naba phabagi chang chada marputra umdoi dasmik amani pani hauki bapung kunmarida mioi lak ani lising yang kai mapan rom laina asidagi naba phakhi hairiba matam asida mioi lak ahum lising humpumanga nauna COVID-19 positive oikhi haujik active case lak kunma thoi lising marputare leiri pauche singdanga si phongnari ba maru oiba pau singidama haujik maibam Dwijamani leire Dwijamani Thagasari ne BJP na mikhal matungda sungsinnabagi wafam khanagani haiba NPP na dol asigi manifesto phongkhibamadi Netaji Subhash Chandra Bose ki sama kunmanga suba mapokomon pangthokre haiba pauna Manipur dangasi phongba pau sesingi maroiba pawaina phongnari BJP na mikhal matungda sungsinnabagi wafam khanagani haiba pau People's Chronicle da ahanba headline todun phongli BJP National Core Group ki mifamda Candidate oigadabasingki matangda kupna khanakre haibasana pongnafamda ahanba headline tawri Manipur ki AC kharada BJP ki yanadraba mire puthokpa ngamdri haiba pau sanalibakta ahanba headline tawri NPP Manipur na masigi manifesto phongkhre Armed Forces Special Powers Act lauthoknaba honagani haiba pau Imphal Free Press ta ahanba headline tawri NPP ki manifesto da apaspa lauthoknabagi wafam palli haiba Pau Sangai Express English ta ahanba headline tawri NPP ki ahanba tangka ki mirep singi list ngasi lauthokani haiba pau People's Chronicle da ani sub headline tawdun phongli pau asi huyalan pau da su ani sub headline tawri Congress ki intending candidate oirambasing party degi toklagani haina press conference tawram daida yasinabadagi tokre Hianglam Block Congress Committee muthatkre party ki phiral mai thakre haiba pau naharol gi thodang da ahanba headline tawdun phongli Congress ki ticket lauthokpada Hianglam da irang thokre haiba pau ireibakta ani sub headline tawri Congress workers sing candidate singi list lauthorakpada yaningdaba phongdokre haiba pau Imphal Free Press ta ani sub headline tawri Netaji Subhash Chandra Bose ki sama kunmanga suba mapokuman thoram moirang da pangthokre haiba pau Manipur Mail da ahanba headline tawdun phongli Netaji gi matau tamsi haiba Mohon Bhagabana phongdokiba wafam Sangai Express Manipuri da ahanba headline tawdun phongli Zenimsta MBBS ki sit samatagi sama yankhaida hengatpa ngamdriba kanagi maral no haiba pau huyelan pauda ahanba headline tawduna phongli gari thugairakpagi mayokta ngasi oil pump sing thong longadawri haiba pau ama sanalibakta ani sub headline tawduna phongli BJP na candidate singi list lauthoknaba sem sari haiba pau senapati ta phongba Hills Hornbill Express ta ahanba headline tawri Petrol pump sing asi thonglon gani haiba pau si asida ani sub headline tawduna phongli ballot battle quiz competition da Mount Everest Higher Secondary School na ani suba position tare haiba pau si asigi ahanba lamai da phongli mikhal ningthina amasung niyom sumna pangthokna ba senapati police na appeal tobagi pau si asigi ahanba lamai da phongli Manipur da BJP na yamdrabada Sydney phu phangani haiba chief minister na phongdoke ba wafam Surasanpur da phongba Masona thar da ahanba headline tawri Haukiba pung kunmari da Surasanpur da miyoi taret COVID positive oiba thengnaki miyoi amal laikhide haiba pau si asigi ani sub headline oiri India Gate Netaji Subhash Chandra Bose ki mitam Pradhan Mantri Narendra Modi na maikhum hangdokre haiba pau Manipur Express ta ahanba headline tawri NPP na party ki manifesto phongkhre candidate singi ahanba list ngasi lauthokani haibasina pau si asigi ani sub headline oiri pau asemang nation to hill to the su ahanba headline tawduna phongli Kangpuk pita gari thugairakpabu yaningdaba phongdoktuna Manipur da ngasi oil pump sing thong longani haiba pau si asida ani sub headline tawduna phongli Nayani Thagachari Dwijamani aroibada maruoiba pau amo hana Manipur da Ganatantra Divas Palan gi full dress rehearsal hojik Imphal da pangthokli Manipur da ngarang mioi jamri taramato hinongna COVID-19 positive oiba thengnaki mioi ahum laikhide amasung Pradhan Mantri Rashtriya Bal Puruskar mana phanglaba singa Pradhan Mantri ga ngasi video conferencing gi khuthangda wari sanagani pau loijare